ꯐꯖꯔꯦ ꯑꯩ ꯏꯁꯥꯅ ꯊꯥꯒꯠꯆꯔꯦ ꯐꯖꯕꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯅꯥꯆꯣꯝ ꯁꯤꯜꯂꯒ ꯑꯗꯨꯒ ꯐꯤꯔꯣꯟ ꯆꯥꯔ ꯑꯃꯨꯛ ꯁꯦꯠꯆꯜꯂꯒ ꯑꯃꯨꯛ ꯎꯠꯍꯜꯂꯒꯦ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏꯗꯤ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯅ ꯍꯥꯏꯗꯤ ꯇꯩꯕꯤꯔꯦꯕ ꯔꯤꯁꯦꯞꯁꯟ ꯍꯥꯏꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯅꯤꯅ ꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯐꯤꯔꯣꯟ ꯁꯦꯠꯆꯜꯂꯣ ꯅꯣꯐꯦꯠꯀ ꯇꯧ ꯀꯩꯅꯣ ꯃꯁꯤꯒꯤ ꯃꯧ ꯈꯥꯏꯕꯤꯔꯒꯦ ꯐꯖꯅ Hi ma'am amuka ngasi luhongbagi makeup and video oina ai adum ngasi ai pu lachere ado ma'am ngasi gi video se kyam nungai gadaba nungai ridaba do ai haifam khangdare ado ma'am pulap engminerasi china ma'am ga aduga ngasi gi bridal makeup su yawarni aduga reception makeup su yawarani aduga ngasi gi kainasina akhoi indom cha amagi macha singni akhoi minaw nupi singne ado ma'am Nasidi Luhongba dagina kebasina aduga reception phawbagi kebase aina kebibani aduga Potloi Makeup se aina tobibani ado mayam ngasi enaupi gi Luhongbagi video se mayam ga pulap engminarasi nungai taba khaidana skip tawdana adudi mayam engminarasi ko vlog ste aduga mayam aigi makeup and Potloi se ai yamna hendok thoidongna hijaba artist na chede ko mayam aina adum hijaba aigi khara aina adum haidi aigi hoji ki aigi isagi profession oina professional oina adum khara adum paijaba hijaba big dada aina adum aigi YouTube through da aina share to ningna tawjarak pani ko mayam continue Tapi na chalo. Tulasi boron na pudo rakhe na hamai to na. Ani ba panai. Ado isinaw mayam da haijening baman aise luhongbagi full haibadi video se lojaba ngamjahodre aduga hojik sinamu mayam luhongbagi next reception gi makeup oidoni aise kebi begi damakta inan bi manakta lae bako aduga hojik kebi begi start torani ko before and after mayam da share tawjarake video do aduga step ai kaya share tawning bani adubu aigi haibadi mobile se paraga aigi video se tawlingai mi leitabana maram oina isengam jahodre waro bibaya deko ichina mayam da soinong masum soina makeup ki haibedi tutorial ama video da share tawjak ala hawrasi panthai start now tengzele aduga mayam aigi su luhongdai matam budi adum yousalae numit manga trani ta ngaisan gare ko mayam ado upai leite aigi isagi thabak sisu adum chatai ko
ꯑꯗꯣ ꯂꯨꯍꯣꯡꯂꯝꯗꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯤ ꯊꯕꯛꯁꯤꯁꯨ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯦ ꯑꯗꯨꯝ ꯑꯁꯤꯁꯨ ꯆꯠꯂꯤꯅꯤ ꯑꯩꯒꯤ ꯃꯇꯝ ꯁꯪꯉꯛꯄꯗ ꯑꯗꯨꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯁꯦ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯞ ꯁ꯭ꯇꯦꯞ ꯅꯣꯡꯃ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯦꯀꯞꯀꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯍꯥꯏꯗꯤ ꯃꯧ ꯀꯦꯕꯤꯕꯒꯤꯁꯦ ꯊꯦꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯏꯁꯥꯅ ꯍꯥꯏꯗꯤ ꯈꯔ ꯐꯤꯡꯉꯒ ꯀꯦꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦꯗ ꯍꯥꯏꯗꯤ ꯅꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝꯅ ꯈꯟꯖꯩꯌꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯔꯣꯝꯗ ꯍꯥꯏꯗꯤ ꯔꯤꯁꯤꯞꯁꯟꯁꯦ ꯃꯣꯔꯅꯤꯡꯗꯒꯤ ꯑꯗꯨꯝ ꯁ꯭ꯇꯥꯔꯠ ꯑꯣꯏꯕꯅꯤꯅ ꯃꯤꯗꯣ ꯂꯥꯛꯁꯤꯜꯂꯛꯄ ꯇꯥꯔꯗꯤ ꯑꯃꯨꯛ ꯀꯦꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯑꯣꯏꯕꯗꯣꯀꯣ ꯃꯤꯗꯣ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯀꯦꯅ ꯂꯩꯕꯗꯣ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯁꯦ ꯃꯣꯕꯥꯏꯜ ꯄꯥꯏꯗꯅ ꯍꯥꯏꯗꯤ ꯏꯅꯥꯎꯄꯤꯗ ꯑꯗꯨꯝ ꯁꯪꯉꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯂꯧꯍꯟꯖꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯃꯛꯄꯨ ꯃꯦꯀꯞꯀꯤ ꯁ꯭ꯇꯦꯞꯇꯨꯗꯤ ꯑꯩ ꯁꯤꯌꯔ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯥꯏꯂꯥꯏꯇꯔ ꯈꯔ ꯈꯔ ꯅꯥꯇꯣꯟꯁꯤꯒ ꯑꯗꯨꯝ ꯂꯪꯇꯛ ꯇꯧꯅ ꯎꯅꯕꯒꯤꯗꯃꯛꯇ ꯌꯨꯁ ꯇꯧꯏꯀꯣ ꯑꯩ ꯍꯥꯏꯂꯥꯏꯇꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯣꯗ ꯃꯌꯥꯝ ꯑꯩꯁꯦ ꯍꯥꯏꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯑꯩ ꯀꯔꯤ ꯀꯔꯤ ꯁꯤꯖꯤꯟꯅꯕꯅꯣ ꯍꯥꯏꯕꯗꯣ ꯃꯊꯪꯒꯤ ꯃꯦꯀꯞꯀꯤ ꯚꯤꯗꯤꯑꯣꯒꯨꯝꯕꯗ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯁꯦ ꯈꯔ ꯍꯥꯏꯗꯤ ꯄꯥꯛꯇꯛ ꯇꯧꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯂꯥꯏꯇꯔ ꯈꯔ ꯆꯤꯇꯥꯏ ꯋꯥꯏꯔꯞꯁꯤꯒ ꯈꯔ ꯇꯩꯁꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯄꯥꯛꯈ꯭ꯔꯒꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯇꯣꯡꯇꯛ ꯇꯧꯕꯒ ꯃꯥꯜꯍꯟꯕ ꯑꯗꯨꯒ ꯇꯣꯡꯈ꯭ꯔꯒꯅ ꯄꯥꯛꯍꯟꯕ ꯃꯥꯜꯍꯟꯕ ꯍꯥꯏꯗꯤ ꯍꯥꯏꯂꯥꯏꯇꯔ ꯈꯨꯇꯩꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯂꯤꯞꯁꯇꯤꯛ ꯇꯩꯔꯦ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤ ꯃꯁꯥꯅ ꯃꯤꯡꯁꯤꯟꯕ ꯈꯪꯉꯒ ꯑꯩ ꯌꯥꯔꯦ ꯏꯗꯕꯁꯤꯅ ꯃꯇꯥꯡꯅ ꯇꯧꯈ꯭ꯔꯖꯥꯠꯅꯤ ꯅꯪ ꯅꯍꯥꯟ ꯔꯥꯅꯤꯒꯤ ꯕ꯭ꯂꯥꯎꯁꯇꯣ ꯀꯗꯥꯏꯅꯣꯅꯦ ꯑꯗꯨꯔꯣ ꯀꯤꯍꯣꯝ ꯊꯣꯛꯏꯗꯣ ꯑꯃꯨꯛ ꯑꯀꯣꯟꯕꯗ ꯕ꯭ꯂꯥꯎꯁ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯤꯞꯁꯇꯤꯛ ꯇꯩꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯥꯗꯣꯛꯄꯤꯒꯅꯣꯕꯀꯣ ꯂꯤꯞꯁꯇꯤꯛꯇꯨꯒꯤ ꯁꯦꯞꯇꯣ ꯐꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀꯠꯇꯤꯡ ꯕ꯭ꯔꯁ ꯑꯃ ꯄꯥꯏꯕꯤꯔꯒ ꯍꯥꯏꯗꯤ ꯀꯟꯁꯤꯂꯔ ꯈꯪꯗꯦ ꯑꯗꯨꯒ ꯐꯥꯎꯟꯗꯦꯁꯟ ꯈꯪꯗꯦ ꯈꯔꯪ ꯍꯥꯏꯗꯤ ꯕ꯭ꯔꯁꯇꯨꯒ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯤꯞ ꯁꯦꯞꯇꯣ ꯁꯦꯝꯕꯤꯌꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯍꯥꯏꯗꯤ ꯂꯤꯞ ꯁꯦꯞꯇꯣ ꯈꯔ ꯐꯖꯅ ꯍꯥꯏꯗꯤ ꯂꯩꯖꯕꯗꯣꯀꯣ ꯃꯇꯨ ꯅꯥꯟꯅ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯂꯤꯞꯁꯇꯤꯛꯁꯦ ꯇꯩꯔ ꯂꯣꯏꯔꯀꯥꯟꯗ ꯀꯠꯇꯤꯡ ꯍꯥꯏꯕꯗꯤ ꯕ꯭ꯔꯁ ꯑꯃꯅ ꯑꯩꯁꯦ ꯂꯤꯞ ꯁꯦꯞ ꯁꯦꯝꯃꯝꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯦꯀꯞꯁꯦ ꯇꯪꯈꯥꯏ ꯍꯦꯟꯅ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯥꯅ ꯐꯤꯔꯣꯟ ꯆꯥꯔꯣꯟ ꯁꯦꯠꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯨꯛꯁꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯀꯣ ꯃꯌꯥꯝ ꯑꯩꯅ ꯏꯅꯥꯎꯅꯨꯄꯤꯁꯤꯒ ꯃꯦꯀꯞꯁꯦ ꯇꯧꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯉꯣꯟꯗ ꯐꯥꯒꯤ ꯌꯣꯒꯥꯏ ꯇꯧꯔꯒ ꯃꯦꯀꯞꯁꯦ ꯀꯦꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯨ ꯑꯗꯨꯝ ꯅꯣꯛꯄ ꯑꯗꯨꯒ ꯑꯩꯁꯨ ꯅꯣꯛꯄ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯁꯨꯝ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯍꯥꯏꯗꯤ ꯂꯥꯎꯅꯔꯒꯁꯨ ꯑꯗꯨꯒ ꯑꯗꯨꯝ ꯐꯥꯒꯤꯃꯨꯛ ꯇꯧꯔꯒꯁꯨ ꯐꯥꯒꯤ ꯇꯥꯊꯣꯛꯑꯒꯁꯨ ꯑꯗꯨꯝ ꯁꯨꯝꯅ ꯍꯥꯏꯗꯤ ꯃꯦꯀꯞꯁꯦ ꯅꯍꯥꯟ ꯂꯩ ꯂꯦꯡꯕꯗꯒꯤ ꯍꯧꯅ ꯔꯤꯁꯤꯞꯁꯟ ꯐꯥꯎꯕꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯀꯦꯕꯤꯔꯒ ꯂꯣꯏꯁꯤꯟꯈꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯅꯥꯎꯄꯤꯁꯦ ꯌꯥꯝ ꯐꯖꯔꯛꯑꯦ ꯏꯁꯥꯅ ꯑꯗꯨꯝ ꯀꯦꯕꯤꯕꯩꯔꯥ ꯈꯪꯗ꯭ꯔꯦ ꯀꯥꯏꯗꯣ ꯏꯁꯥꯅ ꯑꯗꯨꯝ ꯊꯥꯒꯠꯆꯔꯦ ꯌꯥꯝ ꯐꯖꯔꯦ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯦꯀꯞꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯃꯥꯏꯁꯤꯒ ꯆꯥꯟꯅꯅ ꯑꯩꯁꯨ ꯑꯗꯨꯝ ꯈꯔ ꯍꯥꯏꯗꯤ ꯐꯥꯎꯟꯗꯦꯁꯟꯁꯦ ꯑꯣꯚꯔꯁꯨ ꯌꯥꯝꯅ ꯊꯣꯝꯕ ꯌꯥꯗꯦꯕꯀꯣ ꯗꯤꯅꯤꯅ ꯍꯧꯖꯤꯛ ꯃꯥ ꯂꯤꯛꯅ ꯆꯣꯝꯁꯤꯜꯂꯒ ꯑꯗꯨꯒ ꯐꯤꯔꯣꯟ ꯁꯦꯠꯀꯗꯕ ꯋꯥꯠꯂꯤꯀꯣ ꯑꯗꯣ ꯑꯩ ꯎꯠꯂꯛꯀꯦ ꯃꯧꯁꯦ ꯋꯥꯎ ꯐꯖꯔꯦ ꯑꯩ ꯏꯁꯥꯅ ꯊꯥꯒꯠꯆꯔꯦ ꯐꯖꯕꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯤꯛꯅ ꯆꯣꯝꯁꯤꯜꯂꯒ ꯑꯗꯨꯒ ꯐꯤꯔꯣꯟ ꯆꯥꯔꯣꯟ ꯑꯃꯨꯛ ꯁꯦꯠꯆꯤꯜꯂꯒ ꯑꯃꯨꯛ ꯎꯠꯍꯜꯂꯛꯑꯒꯦ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏꯗꯤ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯅ ꯍꯥꯏꯗꯤ ꯇꯩꯕꯤꯔꯦꯕ ꯔꯤꯁꯤꯞꯁꯟ ꯍꯥꯏꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯅꯤꯅ ꯁꯦ ꯌꯥꯔꯦ ꯐꯤꯔꯣꯟ ꯁꯦꯠꯆꯜꯂꯣ ꯇꯅꯞ ꯂꯥꯎꯅ ꯐꯖꯕꯤ ꯑꯣꯏꯗ ꯑꯣꯏꯔꯦ ꯃꯦꯀꯞꯁꯦ ꯇꯅꯞ
ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯁꯇ ꯍꯣꯖꯥꯏ ꯃꯥꯏꯀꯩꯗ ꯆꯠꯅꯕꯤ ꯑꯣꯏꯅꯀꯣ ꯍꯥꯏꯕꯗꯤ ꯔꯤꯁꯦꯞꯁꯟ ꯅꯨꯃꯤꯠꯇ ꯃꯧꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯈꯪꯗꯦ ꯑꯊꯨꯝꯕ ꯈꯪꯗꯦ ꯍꯥꯏꯗꯤ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯅ ꯑꯦꯅꯤ ꯃꯤ ꯍꯥꯏꯗꯤ ꯔꯤꯁꯦꯞꯁꯟꯗ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨꯒ ꯏꯁꯤꯡ ꯌꯦꯟꯕ ꯍꯥꯏꯗꯤ ꯌꯦꯟꯈ꯭ꯔꯒꯅ ꯌꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯊꯨꯝꯕ ꯌꯦꯟꯈ꯭ꯔꯒꯅ ꯌꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯨꯝ ꯃꯣꯔꯣꯛ ꯌꯦꯟꯈ꯭ꯔꯒꯅ ꯌꯦꯟꯈ꯭ꯔꯦꯀꯣ ꯆꯥꯕ ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯌꯦꯜꯍꯜꯂꯤ ꯑꯁꯦ ꯍꯥꯏꯗꯤ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯄ ꯍꯥꯏꯕꯗꯤ ꯅꯤꯌꯣꯝꯅꯤ ꯍꯥꯏꯇꯥꯏ Mama Nabi lah, udah indah